ꯃꯑꯣꯡꯁꯤ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯋꯥꯎ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯍꯦꯂꯥꯀꯥꯟꯗꯤ ꯆꯠꯇꯣꯏꯅꯦ ꯗꯥꯛꯇꯔꯗ ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯛꯇꯔꯁꯤꯅ ꯅ꯭ꯌꯨꯔꯣꯒꯤ ꯗꯥꯛꯇꯔꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯤꯗꯤ ꯃꯇꯝꯁꯦ ꯐꯠꯇꯕꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯃ ꯃꯔꯤ ꯃꯔꯥꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕ ꯅꯥꯕ ꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯦꯂꯥꯀꯥꯟꯗꯤ ꯗꯥꯛꯇꯔꯁꯦ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯏꯅꯤ ꯌꯥꯝ ꯐꯩ ꯃꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕ ꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤꯗ ꯍꯦꯂꯥꯀꯥꯟꯗꯤꯗ ꯍꯧꯖꯤꯛ ꯃꯥꯁꯦ ꯍꯞꯇꯥꯒꯤ ꯑꯃꯨꯛꯈꯛꯇꯪ ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯗꯨꯅ ꯃꯌꯥꯝ ꯗꯥꯛꯇꯔ ꯃꯐꯝꯗ ꯌꯧꯔꯒ ꯀꯃꯥꯏ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗꯀꯣ ꯑꯁꯤꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯗꯣꯛꯇꯔꯁꯤꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯀꯥꯟꯅꯕ ꯐꯪꯉꯒꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕ ꯇꯥꯔꯒꯁꯨꯀꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤ ꯒꯥꯔꯤ ꯉꯥꯏꯔꯤ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯒꯥꯔꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯄꯨꯡ 10:30ꯗꯒꯤ ꯌꯦꯡꯕ ꯍꯧꯅꯤ ꯍꯥꯏ ꯍꯧꯖꯤꯛ 9:30 ꯇꯥꯔꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯒꯥꯔꯤꯁꯨ ꯂꯥꯛꯇꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯉꯥꯏꯔꯤ ꯍꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯉꯦ ꯒꯥꯔꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯔꯝꯃꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯂꯂꯥ ꯁꯣꯔꯥ ꯌꯧꯔꯦ ꯑꯟꯇꯦ ꯂꯂꯥ ꯘꯥꯠ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩꯈꯣꯏꯁꯦ ꯂꯂꯥ ꯘꯥꯠꯂꯣꯝꯗꯩ ꯑꯣꯏꯅ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯇꯨꯔꯦꯜꯁꯨ ꯂꯩ ꯃꯣꯏ ꯁꯤ ꯑꯦꯍꯣꯛꯄꯤ ꯃꯅꯨꯡ ꯂꯂꯥ ꯘꯥꯠ ꯆꯠꯇꯣꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯁꯤꯗꯤ ꯃꯩꯇꯩ ꯇꯥꯗ꯭ꯔꯦ ꯃꯌꯥꯡ ꯉꯥꯛꯇ ꯍꯧꯖꯤꯛ ꯂꯂꯥ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯍꯦꯂꯥꯀꯥꯟꯗꯤ ꯆꯠꯐꯝ ꯅꯨꯡꯁꯥꯗꯤ ꯂꯣꯏꯔꯦ ꯍꯟꯗꯛꯈ꯭ꯔꯅꯤ ꯅꯨꯡꯁꯥꯁꯦ ꯅꯨꯡꯁꯥ ꯁꯥꯏꯌꯦꯅ ꯃꯤꯁꯤꯡꯁꯦ ꯌꯨꯝꯗꯗꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯆꯠꯂꯦ ꯍꯦꯂꯥꯀꯥꯟꯗꯤ ꯆꯪꯈꯠꯂꯦ ꯑꯩꯈꯣꯏ ꯉꯁꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯌꯥꯡꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯂꯥꯀꯥꯟꯗꯤ ꯑꯦꯝ ꯕꯖꯥꯔ ꯑꯩꯈꯣꯏ ꯂꯂꯥꯗꯒꯤ ꯁꯤꯅꯗꯤ ꯆꯥꯎꯕ ꯍꯦꯜꯂꯦ ꯐꯖꯅ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯦꯂꯥꯀꯥꯟꯗꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖ ꯃꯇꯝꯗ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯝꯃꯦ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯝꯃꯦ ꯀꯣꯂꯦꯖꯇ ꯀꯩꯗꯧꯕ ꯂꯩꯔꯒꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯔꯦ ꯍꯥꯏꯅꯗꯤ ꯑꯃꯨꯛ ꯄꯤꯔꯣꯏꯗ꯭ꯔꯥ ꯃꯤꯁꯤꯡꯁꯦ ꯀꯅꯥꯝꯇ ꯃꯌꯨꯝꯗ ꯂꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯃꯐꯝ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛꯀꯤ ꯃꯥꯍꯤꯔꯒꯤ ꯐꯥꯔꯃꯥꯁꯤ ꯍꯥꯏꯕ ꯃꯐꯝ ꯐꯥꯔꯃꯥꯁꯤꯗꯅꯤ ꯂꯩꯁꯦ ꯑꯁꯤ ꯁꯤꯜꯆꯔ ꯔꯣꯗ ꯅꯠꯇ꯭ꯔꯥ ꯁꯤ ꯁꯤꯜꯆꯔ ꯔꯣꯗꯅꯦ ꯁꯤꯒ ꯆꯪꯉꯒꯅꯤ ꯐ꯭ꯔꯥꯏ ꯃꯣꯃꯣꯒ ꯆꯥꯕ ꯑꯩ ꯈꯪꯉꯦ ꯁꯤ ꯅꯍꯥꯟꯃꯨꯛ ꯁꯤꯜꯆꯔ ꯆꯠꯄꯗ ꯆꯨꯝꯅ ꯆꯠꯇꯣꯏꯅꯤ ꯌꯧꯔꯦ ꯑꯁꯤꯒꯤ ꯃꯥꯍꯤꯔꯒꯤ ꯐꯥꯔꯃꯥꯁꯤꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯂꯧꯔꯤꯅꯦ ꯌꯦꯡꯉꯣ ꯗꯥꯛꯇꯔꯗꯤ ꯂꯥꯛꯄ ꯂꯥꯛꯇ꯭ꯔꯤꯕ ꯈꯪꯗꯦ 10:30ꯗꯩ ꯍꯧꯒꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯣꯟ ꯇꯧꯅ ꯂꯧꯔꯤꯕꯀꯣ ꯆꯥꯔꯦ ꯍꯥꯏꯔꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯣꯟ ꯇꯧꯅ ꯂꯧꯔꯦ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯣꯏ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯐꯝꯐꯝꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯂꯥꯛꯑꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯗꯥꯛꯇꯔꯁꯨ ꯂꯥꯛꯑꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈꯤꯅꯤ ꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯨꯄꯥ 500 ꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯚꯤꯖꯤꯠꯁꯦ ꯁꯣꯏꯅ ꯄꯤꯔꯦ ꯑꯩꯈꯣꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 3ꯗ ꯇꯥꯔꯦ ꯗꯥꯛꯇꯔꯁꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯄꯨꯡ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗे ꯌꯥꯝ ꯋꯥꯗꯣꯔꯤ ꯁꯥꯒ ꯁꯥꯕꯅꯦ ꯗꯥꯛꯇꯔꯁꯦ ꯇꯥꯏꯃꯤꯡ ꯁꯨꯃꯥꯏꯅ ꯗꯥꯛꯇꯔꯒꯤ ꯇꯥꯏꯃꯤꯡ ꯑꯩꯈꯣꯏꯒꯤꯃꯇꯝ ꯆꯥꯗꯕꯁꯦ ꯁꯤ ꯗꯥꯛꯇꯔ ꯑꯅꯝꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯨꯡ 8ꯗ ꯍꯥꯏꯔꯒ 10ꯗ ꯂꯥꯛꯄꯒꯨꯝꯕ ꯑꯃꯨꯛꯃꯨꯛꯇꯤ ꯑꯗꯨꯝ ꯉꯟꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯄꯨꯡ 10:30 11 ꯇꯥꯔꯐꯥꯎ ꯂꯥꯛꯑꯝꯗꯦ ꯑꯗꯣ 12ꯗꯒ ꯂꯥꯛꯇꯣꯏꯔꯥ ꯈꯪꯗꯦ ꯉꯥꯏꯒꯤꯗꯣꯔꯤ ꯑꯗꯣ ꯗꯥꯛꯇꯔꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯗꯥꯛꯇꯔꯁꯦ ꯂꯥꯛꯄ ꯀꯨꯏꯗꯣꯔꯦ ꯍꯥꯏꯅ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯇꯧꯕ ꯐꯦꯟ ꯃꯈꯥꯗ ꯐꯝꯕ ꯁꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯄꯨꯔ ꯆꯠꯂꯤꯅꯤ ꯃꯥꯏ ꯈꯪꯅꯕ ꯐꯥꯔꯃꯥꯁꯤꯁꯤꯒ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯐꯝꯗꯣꯏꯅꯤ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ ꯄꯨꯔꯥ
ꯐꯥꯔꯃꯥꯁꯤ ꯉꯥꯛꯇꯅꯤꯀꯣ ꯑꯁꯤꯒꯩ ꯍꯧꯔꯒ ꯑꯁꯤꯒꯩ ꯄꯨꯝꯅꯃꯛ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯅꯝꯕ ꯁ꯭ꯋꯥꯏꯗ ꯐꯥꯔꯃꯥꯁꯤ ꯗꯥꯛꯇꯔ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯗꯥꯛꯇꯔ ꯉꯥꯏꯕ ꯑꯣꯏꯅ ꯁꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅꯤ ꯄꯩꯔꯥ ꯍꯟꯕꯁꯤꯂꯦ ꯁꯤꯅ ꯄꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯅ ꯄꯂꯦꯝ ꯑꯩꯈꯣꯏ ꯄꯂꯦꯝ ꯌꯦꯡꯉꯧꯁꯦ ꯄꯂꯦꯝꯁꯦ ꯌꯦꯡꯍꯟꯕ ꯂꯥꯛꯏ ꯄꯂꯦꯝꯒꯤ ꯐꯩꯕꯥꯛ ꯅꯥꯕꯒꯤ ꯑꯗꯣ ꯆꯥꯐꯝꯁꯨ ꯑꯝꯇ ꯂꯩꯇꯦ ꯁ꯭ꯋꯥꯏꯁꯤꯒ ꯐꯥꯔꯃꯥꯁꯤꯅ ꯍꯦꯟꯅ ꯅꯝꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯆꯥꯕ ꯇꯧꯔꯦ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛ ꯊꯤꯔꯒ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯩ ꯇꯜꯂꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛ ꯂꯥꯛꯄꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯤꯡꯉꯦ ꯉꯥꯏꯃꯟꯅ ꯄꯨꯡ 11:30 ꯇꯥꯔꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯨꯡ 12ꯗ ꯂꯥꯛꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯈꯪꯗꯦ ꯇꯜꯂꯦ ꯁꯤꯅ ꯗꯥꯛꯇꯔ ꯌꯦꯡꯍꯟꯕꯁꯦ ꯅꯥꯗ꯭ꯔꯤ ꯃꯈꯩ ꯐꯩ ꯅꯥꯔꯒ ꯌꯥꯝ ꯋꯥꯏ ꯗꯥꯛꯇꯔꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯃꯣꯏꯁꯨ ꯋꯥꯔꯝꯒꯅꯤ ꯑꯗꯨꯑꯣꯏꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯉꯥꯏꯕꯗ ꯁꯥꯊꯤꯅ ꯋꯥꯔꯦꯕ ꯁꯥꯕꯁꯤꯒ ꯑꯗꯣ ꯉꯥꯏꯕ ꯂꯣꯏꯔꯒ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯌꯥꯏ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯂꯥꯛꯑꯦ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ ꯐꯝꯕ ꯀꯥꯜꯂ ꯐꯝꯃꯦꯅ ꯇꯧꯗꯣꯔꯦ ꯉꯁꯤ ꯗꯥꯛꯇꯔ ꯎꯅꯕ ꯆꯠꯂꯦ ꯑꯗꯣ ꯗꯥꯛꯇꯔ ꯃꯐꯝꯗ ꯆꯪꯈꯤꯒꯦ ꯄꯨꯡ ꯀꯌꯥꯗꯩ ꯉꯥꯏꯅꯔꯛꯄ ꯗꯥꯛꯇꯔꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯁꯤꯅꯤ ꯗꯥꯛꯇꯔ ꯌꯦꯡꯍꯟ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯏꯪꯉꯤ ꯃꯄꯥꯟ ꯊꯣꯛꯂꯒꯗꯤ ꯕꯪ ꯁꯥꯔꯦ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯆꯥꯕ ꯆꯪꯉꯦ ꯁꯤꯒ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯎꯔꯝꯒꯗꯕ ꯃꯇꯝ ꯆꯥꯎꯅ ꯌꯦꯡꯒꯦ ꯍꯩꯁ ꯆꯥꯈ꯭ꯔꯦ ꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯁꯤ ꯃꯃꯤꯡ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯃꯦꯂꯥꯗꯒ ꯐꯪꯕꯗꯨꯅꯤꯅꯦ ꯁꯤ ꯑꯙꯥ ꯀꯤꯂꯣꯗ ꯂꯨꯄꯥ 100 ꯁꯤ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯀꯩꯅꯣꯝꯁꯨ ꯆꯥꯔꯨꯅꯤ ꯀꯥꯏ ꯇꯟ ꯑꯄꯥꯛꯄꯗꯨꯅꯤꯅꯦ ꯕꯍꯨꯕꯂꯤ ꯇꯟ ꯍꯥꯏꯔ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯃꯦꯂꯥꯗ ꯐꯪꯕꯗꯣ ꯆꯥꯒ ꯊꯛꯄꯗ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤ ꯂꯧꯈꯤꯒꯦ ꯌꯦꯡꯉꯣ ꯃꯣꯏ ꯆꯠꯅꯗꯣꯏ ꯃꯈꯨꯠ ꯍꯥꯝꯃꯤꯔꯥ ꯍꯥꯝꯗ꯭ꯔꯤꯔꯥ ꯃꯈꯨꯠꯇꯤ ꯍꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯌꯥꯝ ꯍꯜꯂꯦ ꯍꯥꯖꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯁꯦ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯁꯤꯅ ꯊꯥꯎ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯒꯦ ꯆꯪꯉꯛꯏꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯀꯩꯅꯣꯝꯁꯤꯒ ꯆꯪꯉꯦ ꯆꯥꯕꯒꯤ ꯁꯥꯏꯌꯦ ꯑꯩꯈꯣꯏ ꯆꯪꯉꯦ ꯄꯨꯡ 2 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ Chile para allá, decir acá no ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯍꯧꯔꯅꯤ ꯆꯥꯕꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯆꯥꯒꯦ ꯁꯦ ꯁꯤꯅꯤ ꯀꯤꯂꯣꯗ 100 ꯄꯤ ꯂꯩꯔꯛꯄꯗꯣ ꯁꯤ ꯆꯥꯒꯦ ꯍꯥꯎꯕ ꯆꯦꯡꯒꯦ ꯀꯤꯂꯣ ꯃꯈꯥꯏꯗ 100 ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯕ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝ ꯕ꯭ꯔꯣꯟ ꯀꯣ ꯀ꯭ꯔꯤꯝ ꯕ꯭ꯔꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗ ꯁꯤꯅ ꯀꯃꯥꯏꯅ ꯍꯧꯔꯤꯅꯣ ꯈꯪꯗꯦ ꯀꯜꯁꯨ ꯀꯜꯂꯤ ꯁꯣꯞꯁꯨ ꯀꯩꯅꯣꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏ ꯍꯥꯎꯋꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯣꯏ ꯆꯥꯛ ꯂꯥꯝꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯂꯦꯝꯁꯨ ꯆꯥꯔꯦ ꯍꯧꯖꯤꯛ ꯍꯥꯎꯏ ꯍꯥꯏ ꯌꯥꯝꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯈꯤꯒꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯎꯃꯤꯟꯁꯨ ꯋꯥꯔꯤ ꯂꯥꯛꯀꯗꯕ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯁꯤ ꯍꯥꯟꯅ ꯆꯥꯈꯠꯂꯅꯤ ꯀꯣꯟꯅ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯁꯦ ꯌꯥꯝ ꯍꯥꯎꯏ ꯆꯥꯎꯃꯤꯟꯁꯨ ꯇꯧꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯑꯣꯡꯁꯦ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯆꯥꯔꯒ ꯈꯪꯍꯜꯂꯛꯀꯦ ꯆꯥꯎ ꯆꯥꯕꯗꯩ ꯀꯥꯏꯅꯗꯦ ꯆꯥꯎ ꯆꯥꯎꯊꯣꯛ ꯃꯥꯡ ꯃꯈꯨꯠꯇ ꯊꯣꯛ ꯂꯣꯏ ꯇꯩꯁꯟꯒꯅꯨꯅꯦ ꯀꯩꯅꯣꯗꯣ ꯆꯠꯅꯤꯗꯣ ꯂꯣꯏ ꯇꯩꯁꯟꯒꯅꯨꯅꯦ
จะเป็นหาวนี่ชากี่ทำชากี่Zerum sẽ udah udah yang kami ambil Zerum lah matang posisi yang lain ada hasil kita ki Zerum saya di luar ya nuku jawab di luar selak tuh ya yang kami aku siapa jawab luar ya nam Hawaii asigi hotel kan usia di restoran kami ambil Hyderabad biryani and restaurant Mazengo sa hilakan ni lakpo matamda sigi Hyderabad biryani restaurant siga lakpo yagani aduga sida yam hawe ako jiksai do dum jai ko chaba siga cha laga chaba yani myam ho asi kai jore bypass kai jore ha Balghat Sabi loy na hujik kwa muksana dore hujik se kwa ay manam tang lagi pernah satu bro Balghat ay dra Balghat Korea Pakistan oh Hindustan kani petroleum oh tim nakta masak che yong jatok lora ga hujik gari chapala uirani mam jango sini yang sigi restoran sini cold drink nusa phori mi yang mam se petrol Hindustan Petroleum oh Hindustan Petroleum sele sigi menak tani ko chai matang lak betul siapa ya ni